ꯃꯛꯇꯗ ꯃꯅꯤꯄꯨꯔꯤ ꯁ꯭ꯇꯣꯔꯤ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯦꯔꯦꯇꯔ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯅꯧꯔ ꯍꯥꯅꯧꯂꯀꯤ ꯆꯤꯔꯣꯡꯕꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄ ꯒꯦꯒꯥꯔꯤꯟ ꯏꯔꯣꯝ꯫ ꯋꯥꯔꯤ ꯑꯁꯤ ꯑꯩꯍꯥꯛꯅ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯤꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯄꯥꯛꯂꯕ ꯄꯥꯠ ꯑꯃ ꯂꯩꯔꯝꯃꯤ꯫ ꯄꯥꯠ ꯑꯗꯨꯒꯤ ꯋꯥꯡꯃꯗ ꯂꯥꯞꯇꯛꯅ ꯆꯤꯡꯁꯥꯡ ꯄꯔꯦꯡꯅ ꯄꯜꯒꯨꯝꯅ ꯈꯥꯔꯤ꯫ ꯄꯥꯛꯂꯕ ꯄꯥꯠ ꯑꯗꯨꯒꯤ ꯃꯇꯥꯏꯒꯤ ꯂꯝꯕꯤ ꯑꯃꯗ ꯅꯧꯔꯤꯕꯤ ꯁꯝꯂꯥꯡ ꯀꯣꯏꯀꯛꯅꯔꯤꯕꯤ ꯅꯨꯖꯥ ꯑꯃꯅ ꯃꯊꯟꯇ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯦꯞꯂꯝꯃꯤ꯫ ꯅꯨꯖꯥ ꯑꯗꯨ ꯌꯥꯏꯁꯅꯥꯅꯤ꯫ ꯄꯥꯠꯂꯣꯝꯗꯒꯤ ꯁꯤꯠꯆꯤꯜꯂꯛꯄ ꯏꯪꯂꯕ ꯅꯥꯃꯤꯕꯅ ꯍꯨꯝꯕꯗ ꯅꯨꯖꯥꯒꯤ ꯁꯝꯂꯥꯡ ꯑꯗꯨ ꯍꯥꯏ ꯍꯨꯝꯅ ꯃꯅꯤꯡꯇꯝꯅ ꯄꯥꯏꯔꯤ꯫ ꯌꯥꯏꯁꯅ ꯃꯥꯅ ꯉꯥꯏꯖꯔꯤꯕ ꯃꯍꯥꯛ ꯑꯗꯨ ꯂꯥꯛꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯑꯣꯏꯔꯣꯝꯗ ꯁꯥꯡꯅ ꯂꯩꯔꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯑꯗꯨꯗ ꯎꯔꯦ ꯃꯥꯅ ꯉꯥꯏꯖꯔꯤꯕ ꯃꯥꯒꯤ ꯊꯋꯥꯏ ꯑꯣꯏꯕ ꯃꯍꯥꯛꯅ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇꯝꯅ ꯂꯥꯛꯂꯤꯕ ꯑꯗꯨ꯫ ꯊꯥꯡꯉꯝꯕ ꯃꯥꯒꯤ ꯅꯨꯡꯁꯤꯕꯤ ꯌꯥꯏꯁꯅꯥꯒꯤ ꯃꯅꯥꯛꯇꯝꯅ ꯆꯪꯂꯛꯇꯨꯅ ꯂꯦꯞꯂꯝꯃꯤ꯫ ꯌꯥꯏꯁꯅ ꯊꯥꯡꯉꯝꯕꯗ ꯌꯦꯡꯂꯛꯂꯝꯗꯦ, ꯄꯥꯠꯂꯣꯝꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ, ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯅꯔꯝꯃꯤ꯫ ꯊꯥꯡꯉꯝꯕꯅ, "ꯁꯥꯎꯔꯤꯔꯣ? ꯑꯩ ꯄꯂꯦꯝꯅ ꯁꯤꯟꯊꯥ ꯑꯃ ꯍꯥꯏꯔꯛꯄꯗꯒꯤ ꯂꯣꯏꯁꯤꯜꯂꯝꯗꯕ ꯌꯥꯗꯕꯗꯒꯤ ꯈꯔ ꯊꯦꯡꯗꯣꯛꯈꯤꯕꯅꯦ꯫ ꯌꯥꯏꯁꯅꯥ ꯇꯞꯅ, "ꯁꯥꯎꯕꯒꯤ ꯏꯊꯤꯛ ꯂꯩꯖꯗꯦꯗ, ꯊꯧꯑꯣꯏꯕꯤꯗ꯭ꯔꯕꯁꯨ ꯋꯥꯅ ꯑꯗꯨꯃꯛ ꯈꯪꯖꯔꯒꯦ꯫ ꯂꯥꯟꯅ ꯂꯧꯕꯤꯒꯅꯨ, ꯑꯩꯍꯥꯛ ꯁꯤꯟꯊꯥ ꯄꯥꯡꯗꯕ ꯌꯥꯗꯕꯗꯒꯤ ꯍꯥꯏꯅꯈꯤꯕ ꯈꯔ ꯁꯣꯏꯈ꯭ꯔꯦ"꯫ ꯌꯥꯏꯁꯅꯥ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯃꯥꯒꯤ ꯅꯨꯡꯁꯤꯕ ꯊꯥꯡꯉꯝꯕꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ, "ꯅꯇꯧ ꯌꯦꯡꯒꯦ ꯇꯧꯕꯅꯤ, ꯀꯔꯤꯒꯤ ꯁꯥꯎꯒꯗꯧꯔꯤꯕꯅꯣ? ꯅꯍꯥꯛꯀꯤ ꯄꯂꯦꯝꯗꯤ ꯑꯩꯒꯤꯁꯨ ꯄꯂꯦꯝꯅꯤ꯫ ꯄꯂꯦꯝꯅ ꯅꯈꯣꯏ ꯑꯅꯤꯈꯛ ꯂꯩꯕꯗ ꯅꯍꯥꯛꯅ ꯄꯂꯦꯝꯒꯤ ꯃꯇꯦꯡ ꯄꯥꯡꯗꯅ ꯀꯅꯥꯅ ꯄꯥꯡꯗꯣꯏꯅꯣ? ꯄꯂꯦꯝꯕꯨ ꯋꯥꯍꯜꯂꯣꯏꯗꯕꯅꯤ꯫ ꯃꯗꯨꯅ ꯑꯩꯒꯤꯁꯨ ꯅꯨꯡꯉꯥꯏꯕ ꯑꯃꯅꯤ꯫ ꯑꯩꯅ ꯅꯇꯧ ꯌꯦꯡꯒꯦꯅ ꯂꯛꯅꯕꯅꯤ"꯫ ꯊꯥꯡꯉꯝꯕꯁꯨ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯌꯥꯏꯁꯅꯥꯗ ꯌꯦꯡꯂꯛꯂꯝꯃꯤ꯫ "ꯂꯛꯅꯕꯒ ꯌꯥꯝ ꯍꯩꯔꯝꯃꯤ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯏꯊꯣꯡ ꯑꯃꯨꯛ ꯃꯛꯁꯤꯜꯂꯒ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ꯫ "ꯅꯪꯗꯤ ꯄꯂꯦꯝ ꯄꯟꯊꯧ ꯑꯅꯤꯃꯛ ꯁꯨꯔꯤ꯫ ꯑꯩꯗꯤ ꯄꯂꯦꯝꯅ ꯌꯣꯛꯄꯅꯤ꯫ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤ ꯑꯁꯦ ꯅꯍꯥꯛꯀꯤ ꯄꯟꯊꯧ ꯑꯃꯗꯤ ꯄꯂꯦꯝꯅ ꯈꯪꯈ꯭ꯔꯒ ꯌꯥꯔꯛꯀꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ꯫ ꯃꯁꯤꯒꯤ ꯈꯟꯕꯗ ꯋꯥꯗꯕ ꯉꯝꯗꯦ꯫ ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯈꯦꯟꯅꯕ ꯂꯩꯇꯦ꯫ ꯄꯟꯊꯧ ꯄꯂꯦꯝꯅ ꯌꯥꯗ꯭ꯔꯕꯁꯨ ꯑꯩꯗꯤ ꯅꯪꯒꯤꯗꯃꯛ ꯂꯦꯞꯈꯤꯒꯅꯤ꯫ ꯅꯍꯥꯛꯁꯨ ꯑꯩꯒꯤꯗꯃꯛ ꯂꯦꯞꯄꯤꯌꯨ꯫ ꯅꯍꯥꯛꯅ ꯅꯄꯥꯡꯒꯜ ꯍꯜꯂꯛꯂꯕꯗꯤ ꯑꯩꯗꯤ ꯅꯨꯄꯤ ꯑꯣꯏꯕꯤꯅꯤ꯫ ꯑꯩꯒꯤ ꯄꯥꯡꯒꯜ ꯂꯩꯔꯛꯂꯣꯏ"꯫ ꯑꯁꯨꯝꯅ ꯊꯥꯡꯉꯝꯕ ꯑꯃꯗꯤ ꯌꯥꯏꯁꯅꯥ ꯄꯨꯛꯅꯤꯡꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯁꯥꯅꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯂꯝꯕꯤꯗ ꯁꯒꯣꯜ ꯊꯧꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯊꯥꯡꯉꯝꯕ ꯑꯃꯗꯤ ꯌꯥꯏꯁꯅꯥ ꯂꯝꯕꯤꯔꯣꯝꯗ ꯌꯦꯡꯊꯣꯔꯛꯄꯗ ꯂꯩꯄꯥꯛ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯍꯦꯟꯕ ꯃꯥꯒꯤ ꯃꯤ ꯈꯔꯒ ꯁꯒꯣꯜ ꯊꯧꯗꯨꯅ ꯂꯥꯛꯄꯗꯨ ꯎꯔꯛꯂꯝꯃꯤ꯫ ꯍꯦꯟꯕ ꯃꯥꯒꯤ ꯃꯤ ꯈꯔꯒ ꯁꯒꯣꯜ ꯊꯧꯗꯨꯅ ꯊꯥꯡꯉꯝꯕ ꯑꯃꯗꯤ ꯌꯥꯏꯁꯅꯥꯅ ꯂꯦꯞꯂꯤꯕ ꯃꯐꯝ ꯑꯗꯨ ꯂꯥꯟꯗꯨꯅ ꯊꯥꯡꯉꯝꯕ ꯑꯃꯗꯤ ꯌꯥꯏꯁꯅꯥꯗ ꯌꯦꯡꯂꯝꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯌꯥꯏꯁꯅꯥ ꯊꯥꯡꯉꯝꯕꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯇꯨꯅ, "ꯏꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥꯁꯦ ꯍꯟꯗꯛ ꯑꯩꯉꯣꯟꯗ ꯃꯤꯠꯌꯦꯡ ꯑꯃ ꯇꯧꯏ, ꯑꯩ ꯍꯩꯅꯗꯦ, ꯄꯥꯈꯠꯇꯕꯁꯨ ꯉꯝꯗꯦ"꯫ ꯊꯥꯡꯉꯝꯕꯅ ꯌꯥꯏꯁꯅꯥꯕꯨ ꯃꯥꯒꯤ ꯂꯦꯡꯖꯨꯝꯗ ꯉꯥꯊꯍꯟꯗꯨꯅ, "ꯌꯥꯝ ꯈꯟꯖꯤꯜꯂꯨꯅꯨꯗ, ꯑꯩ ꯂꯩꯔꯤꯕꯁꯤꯗꯤ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯛꯂꯕ パꯠ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯃꯛ ꯌꯦꯡꯗꯨꯅ ꯂꯩ꯫ ꯊꯥꯡꯉꯝꯕꯅ, "ꯄꯥꯠ ꯑꯁꯤꯗ ꯄꯥꯠ ꯑꯁꯤꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯃꯗꯤ ꯂꯥꯏꯔꯦꯝꯕ ꯑꯅꯤꯒꯤ ꯋꯥꯔꯤ ꯂꯩꯔꯤꯕꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯎꯅꯐꯝꯁꯨ ꯑꯣꯏꯔꯤ꯫ ꯄꯥꯠ ꯑꯁꯤꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯃꯗꯤ ꯂꯥꯏꯔꯦꯝꯕꯅ ꯑꯩꯈꯣই ꯑꯅꯤꯒꯤ ꯊꯃꯣꯏꯕꯨ ꯈꯪꯕꯤꯕ ꯑꯣꯏꯁꯅꯨ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯄꯥꯠ ꯑꯗꯨꯗ ꯌꯦꯡꯃꯤꯟꯅꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯊꯥꯡꯉꯝꯕꯒꯤ ꯌꯨꯝꯗꯅꯤ꯫ ꯊꯥꯡꯉꯝꯕꯒꯤ ꯄꯂꯦꯝ ꯊꯝꯕꯥꯜꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯁꯪꯗ ꯃꯩ ꯍꯧꯒꯠꯇꯨꯅ ꯆꯥꯛ ꯊꯣꯡꯂꯤ꯫ ꯊꯥꯡꯉꯝꯕꯅ ꯆꯥꯛꯁꯪꯗ ꯁꯤꯡ ꯊꯥꯡꯖꯤꯜꯂꯛꯇꯨꯅ ꯃꯥꯒꯤ ꯄꯂꯦꯝꯒꯤ ꯅꯥꯛꯇ ꯊꯝꯗꯨꯅ ꯐꯝꯊꯔꯛꯂꯝꯃꯤ꯫ ꯊꯝꯕꯥꯜ ꯃꯩ ꯑꯗꯨ ꯀꯥꯝꯂꯝꯂꯒ ꯃꯆꯥ ꯊꯥꯡꯉꯝꯕꯗ ꯍꯥꯏꯔꯛꯏ, "ꯍꯌꯦꯡꯗꯤ ꯉꯟꯅ ꯄꯥꯠꯇꯅꯦ ꯅꯪꯒꯤ ꯄꯟꯊꯧꯒꯤ ꯆꯍꯤ 5 ꯁꯨꯕꯒꯤ ꯍꯩ ꯂꯩ ꯀꯠꯂꯨꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯍꯜꯂꯛꯂꯒ ꯅꯪꯒꯤ ꯑꯣꯖꯥꯗ ꯈꯨꯗꯩ ꯐꯤ ꯑꯃ ꯀꯠꯇꯨꯅ ꯈꯨꯔꯨꯝꯖꯒꯗꯕꯅꯤ"꯫ "ꯍꯣꯏ ꯄꯂꯦꯝ"꯫ "ꯄꯂꯦꯝ, ꯄꯟꯊꯧ ꯂꯩꯈꯤꯗꯕꯗꯣ ꯄꯟꯊꯧꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯏꯅꯤꯡꯊꯧꯅ ꯀꯔꯤꯝꯇ ꯄꯤꯔꯛꯈꯤꯗ꯭ꯔꯕ꯭ꯔꯥ"꯫ "ꯏꯃꯥꯅ ꯂꯧꯗꯕꯅꯤ, ꯏꯅꯤꯡꯊꯧꯅꯕꯨꯗꯤ ꯄꯤꯔꯛꯈꯤ꯫ ꯅꯪꯒꯤ ꯄꯟꯊꯧꯗꯣ ꯑꯆꯝꯕ ꯂꯥꯟꯃꯤꯁꯨ ꯅꯠꯇꯦꯗꯣ, ꯉꯝꯊꯪ ꯊꯪꯁꯨ ꯍꯟꯖꯕꯅꯤ꯫ ꯂꯩꯄꯥꯛꯀꯤꯗꯃꯛꯇ ꯊꯋꯥꯏ ꯀꯠꯈꯤꯕꯗ ꯀꯔꯤꯒꯤ ꯃꯃꯜ ꯂꯧꯒꯗꯧꯔꯤꯕꯅꯣ"꯫ ꯊꯥꯡꯉꯝꯕ ꯃꯥꯒꯤ ꯄꯂꯦꯝꯒꯤ ꯋꯥ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ "ꯆꯥꯛꯁꯨ ꯂꯣꯏꯔꯦ, ꯆꯥꯊꯣꯛꯂꯁꯤ꯫ ꯍꯌꯦꯡꯗꯤꯅꯦ ꯉꯟꯅ ꯍꯧꯒꯠꯇꯕ ꯌꯥꯗꯕꯅꯤ"꯫ "ꯍꯣꯏ ꯄꯂꯦꯝ"꯫ ꯅꯣꯡꯉꯥꯜꯂꯦ꯫ ꯀꯣꯔꯧꯅ ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯊꯥꯡꯉꯝꯕ ꯑꯃꯗꯤ ꯃꯥꯒꯤ ꯄꯂꯦꯝ ꯊꯝꯕꯥꯜ
ꯄꯥꯠꯇ ꯍꯩ ꯂꯩ ꯈꯔ ꯄꯨꯗꯨꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯒꯤ ꯆꯍꯤ 5 ꯐꯥꯔꯛꯄꯒꯤ ꯀꯠꯅꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯄꯥꯠꯀꯤ ꯃꯇꯥꯏꯗ ꯃꯃꯥ ꯃꯆꯥꯗꯨ ꯀꯨꯝꯊꯔꯛꯂꯝꯃꯤ꯫ ꯊꯝꯕꯥꯜꯅ ꯈꯨꯔꯨ ꯈꯨꯗ ꯀꯨꯟꯗꯨꯅ ꯄꯥꯛ ꯆꯥꯎꯔꯕ ꯄꯥꯠ ꯑꯗꯨꯒꯤ ꯏꯪꯂꯕ ꯂꯥꯏꯖ ꯑꯗꯨꯗ ꯂꯥ ꯑꯃꯗ ꯍꯩ ꯂꯩ ꯈꯔ ꯍꯥꯞꯇꯨꯅ ꯇꯥꯎꯍꯟꯈꯤꯔꯝꯃꯤ꯫ "ꯏꯕꯨꯡꯉꯣ, ꯁꯤꯗ ꯏꯃꯥꯒꯤ ꯅꯥꯛꯇ ꯐꯝꯂꯨ ꯂꯥꯛꯑꯣ." ꯊꯥꯡꯉꯝꯕ ꯃꯥꯒꯤ ꯄꯂꯦꯝꯒꯤ ꯅꯥꯛꯇ ꯈꯨꯔꯨ ꯀꯨꯟꯗꯨꯅ ꯐꯝꯗꯨꯅ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯈꯨꯔꯨꯝꯂꯝꯃꯤ꯫ ꯊꯥꯡꯉꯝꯕꯅ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯈꯨꯔꯨꯝꯂꯤꯉꯩꯗ ꯅꯥꯄꯤꯅ ꯏꯁꯪ ꯁꯪꯅ ꯍꯧꯕ ꯃꯐꯝ ꯑꯃꯗ ꯐꯖꯔꯕ ꯃꯆꯤ ꯂꯣꯡꯕ ꯁꯖꯤ ꯑꯃ ꯃꯥꯒꯤ ꯋꯥꯈꯜꯗ ꯎꯔꯛꯂꯝꯃꯤ꯫ ꯁꯖꯤ ꯑꯗꯨ ꯃꯉꯣꯟꯗ ꯃꯅꯥ 2 ꯈꯞꯇꯨꯅ ꯌꯦꯡꯂꯝꯂꯒ ꯅꯥꯄꯤ ꯃꯔꯛ ꯑꯗꯨꯗ ꯆꯤꯡꯌꯥ ꯇꯝꯅ ꯆꯣꯡ ꯆꯣꯡꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯊꯥꯡꯉꯝꯕ ꯃꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯊꯣꯔꯛꯂꯝꯃꯤ꯫ ꯊꯝꯕꯥꯜꯁꯨ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯊꯣꯔꯛꯂꯝꯃꯤ꯫ ꯃꯆꯥꯅ ꯃꯤꯠ ꯄꯥꯡꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ "ꯀꯩꯗꯧꯔꯦ?" "ꯀꯩꯁꯨ ꯇꯧꯗꯦꯗ ꯄꯂꯦꯝ, ꯈꯨꯔꯨꯝꯕ ꯂꯣꯏꯔꯦ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯑꯣꯖꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯠꯂꯁꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯡꯉꯝꯕ ꯑꯃꯗꯤ ꯃꯥꯒꯤ ꯄꯂꯦꯝ ꯊꯝꯕꯥꯜ ꯄꯥꯠꯀꯤ ꯃꯇꯥꯏ ꯑꯗꯨꯗꯒꯤ ꯀꯥꯈꯠꯂꯛꯂꯝꯃꯤ꯫ ꯊꯥꯡꯉꯝꯕꯒꯤ ꯑꯣꯖꯥꯒꯤ ꯁꯪꯒꯥꯏꯗꯅꯤ ꯃꯥꯡꯒꯣꯜꯗ ꯐꯝꯂꯤꯕ ꯃꯥꯒꯤ ꯑꯣꯖꯥꯗ ꯊꯥꯡꯉꯝꯕꯅ ꯈꯨꯗꯩ ꯐꯤ ꯑꯃ ꯀꯠꯇꯨꯅ ꯈꯨꯔꯨ ꯈꯨꯗ ꯀꯨꯟꯗꯨꯅ ꯈꯨꯔꯨꯝꯂꯝꯃꯤ꯫ ꯊꯝꯕꯥꯜꯁꯨ ꯅꯥꯀꯟꯗ ꯂꯦꯞꯂꯝꯃꯤ꯫ ꯊꯥꯡꯉꯝꯕꯒꯤ ꯑꯣꯖꯥꯅ ꯊꯥꯡꯉꯝꯕꯒꯤ ꯀꯣꯛꯇ ꯅꯥꯟꯊꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯆꯥꯗꯤ ꯃꯍꯩ ꯃꯄꯨꯡ ꯐꯥꯅ ꯇꯝꯕ ꯉꯝꯕ, ꯃꯤꯊꯣꯏ ꯃꯤꯍꯦꯟꯕ ꯉꯝꯕ ꯑꯣꯏꯌꯨꯀꯣ." ꯑꯁꯤ ꯍꯥꯏꯔꯒ ꯊꯥꯡꯉꯝꯕꯒꯤ ꯑꯣꯖꯥ ꯑꯗꯨ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯂꯝꯃꯤ꯫ "ꯑꯣ, ꯃꯔꯨꯞ ꯂꯩꯈꯤꯗꯕ ꯆꯍꯤ 5 ꯐꯥꯔꯕꯀꯣ? ꯈꯜꯂꯨꯔꯒ ꯅꯨꯡꯁꯤ ꯃꯇꯝꯗꯣ, ꯃꯔꯩꯄꯥꯛꯀꯤꯗꯃꯛ ꯊꯋꯥꯏ ꯐꯥꯎꯕ ꯄꯥꯝꯃꯨꯗꯕꯅꯤ꯫ ꯃꯁꯥꯅ ꯂꯥꯟ ꯆꯠꯆꯒꯦ ꯍꯥꯏꯗꯨꯅ ꯏꯅꯤꯡꯊꯧꯗ ꯈꯨꯔꯨꯝꯖꯈꯤꯕꯅꯤ." ꯊꯥꯡꯉꯝꯕꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯂꯒ, "ꯅꯪꯒꯤ ꯄꯟꯊꯧꯗꯒꯤ ꯇꯥꯕ ꯌꯥꯗꯦꯀꯣ ꯅꯪꯁꯨ꯫ ꯑꯆꯪꯕ ꯄꯨꯝꯕ ꯑꯩ ꯂꯩꯔꯤ, ꯁꯨꯅ ꯇꯥꯛꯀꯅꯤ." "ꯑꯍꯣꯏ ꯑꯣꯖꯥ, ꯑꯩ ꯍꯣꯠꯅꯖꯒꯦ." ꯌꯥꯏꯁꯅꯥ ꯍꯣꯏꯒꯤ ꯈꯨꯟꯗꯅꯤ ꯌꯥꯏꯁꯅꯥ ꯑꯃꯗꯤ ꯃꯥꯒꯤ ꯃꯇꯥꯔꯣꯏ ꯈꯔꯒ ꯁꯅꯥꯕꯨꯟ ꯑꯃꯃꯝ ꯃꯈ꯭ꯋꯥꯡꯗ ꯌꯦꯞꯇꯨꯅ ꯃꯈꯣꯏ ꯈꯨꯟꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯃꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯝꯃꯤ꯫ ꯌꯥꯏꯁꯅꯥꯒꯤ ꯃꯇꯥꯔꯣꯏ ꯑꯃꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯇꯥ ꯌꯥꯏꯁꯅꯥ, ꯅꯍꯥꯟ ꯏꯕꯨꯡ ꯊꯥꯡꯉꯝꯕꯒ ꯈꯨꯜ ꯑꯅꯤ ꯇꯥꯏꯅꯕꯗ ꯎꯅꯔꯝꯕꯗꯣ ꯀꯔꯤ ꯀꯔꯤ ꯍꯥꯏꯅꯔꯛꯂꯒꯦ?" "ꯑꯔꯨꯕ ꯀꯩꯁꯨ ꯍꯥꯏꯅꯔꯛꯇꯦꯗ, ꯏꯆꯝ ꯆꯝꯅ ꯋꯥꯔꯤ ꯁꯨꯝ ꯁꯥꯟꯅꯩꯗ." ꯃꯇꯥꯔꯣꯏ ꯑꯃꯅ ꯑꯃꯨꯛ, "ꯑꯦ, ꯄꯟꯊꯨꯡꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯑꯃꯠꯇ ꯁꯥꯟꯅꯔꯛꯇꯕ? ꯑꯗꯨꯗꯅꯤ ꯏꯇꯥ ꯑꯩꯅ ꯌꯥꯝꯅ ꯋꯥꯔꯤꯕꯁꯦ꯫ ꯄꯟꯊꯧꯒ ꯄꯂꯦꯝꯒꯅ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇ ꯑꯣꯏꯒꯗꯕ ꯃꯇꯧꯗꯣ ꯑꯩꯗꯤ ꯃꯥꯕꯨ ꯊꯥꯗꯣꯛꯄꯗꯤ ꯉꯝꯂꯔꯣꯏ." "ꯆꯨꯝꯃꯦ ꯏꯇꯥ, ꯑꯗꯨꯁꯨ ꯄꯟꯊꯧꯒ ꯄꯂꯦꯝꯒꯅ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇ ꯏꯕꯨꯡ ꯊꯥꯡꯉꯝꯕꯕꯨ ꯄꯣ ꯄꯥꯡ ꯁꯨꯗꯦ ꯍꯥꯏꯗꯨꯅ ꯌꯥꯔꯛꯀꯗꯕꯗꯤ ꯃꯥꯟꯗꯦ꯫ ꯑꯗꯨꯕꯨ ꯏꯇꯥ, ꯅꯈꯣꯏ ꯑꯅꯤꯒꯤ ꯊꯃꯣꯏꯒꯤ ꯃꯔꯤꯅ ꯆꯦꯠꯃꯜꯂꯕꯅꯤꯅ ꯀꯅꯥꯅꯁꯨ ꯅꯈꯣꯏ ꯑꯅꯤꯕꯨ ꯂꯥꯞꯊꯣꯛꯅꯕ ꯉꯝꯂꯣꯏꯌꯦ." ꯃꯇꯥꯔꯣꯏ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯃꯥꯅꯦ ꯏꯇꯥ, ꯅꯈꯣꯏ ꯑꯅꯤꯗ ꯊꯃꯣꯏ ꯆꯦꯠꯅ ꯂꯣꯏꯅꯧ꯫ ꯏꯕꯨꯡ ꯊꯥꯡꯉꯝꯕꯁꯨ ꯏꯇꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕꯅꯦ." ꯌꯥꯏꯁꯅꯥꯅ, "ꯍꯟꯗꯛ ꯑꯩꯒꯤ ꯃꯪꯂꯥꯟꯗ ꯃꯍꯥꯛꯀ ꯁꯖꯤ ꯑꯃꯒ ꯍꯦꯛ ꯍꯦꯛ ꯎꯏ꯫ ꯁꯖꯤ ꯑꯗꯣ ꯃꯆꯤ ꯂꯣꯡꯏ, ꯈꯣꯌꯨꯝ ꯃꯇꯤꯛ ꯆꯦꯜꯂꯤ, ꯇꯥꯏꯕꯪꯗ ꯑꯃꯨꯛꯇ ꯎꯗ꯭ꯔꯤ." ꯃꯇꯥꯔꯣꯏ ꯑꯃꯅ, "ꯁꯖꯤ ꯐꯖꯕ ꯎꯕꯁꯦ ꯄꯟꯊꯨꯡ ꯌꯧꯏ ꯍꯥꯏꯕꯅꯤꯀꯣ ꯏꯇꯥ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯇꯥꯔꯣꯏ ꯑꯅꯤꯗꯨ ꯅꯣꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯌꯥꯏꯁꯅꯥꯗꯤ ꯅꯣꯛꯂꯝꯗꯦ꯫ "ꯃꯔꯛꯁꯤꯗ ꯏꯅꯤꯡꯊꯧꯒꯤ ꯃꯆꯥ ꯏꯕꯨꯡꯉꯣꯅ ꯑꯩꯉꯣꯟꯗ ꯃꯤꯠꯌꯦꯡ ꯑꯃ ꯇꯧꯔꯛꯂꯤꯕꯁꯤꯅꯤ꯫ ꯃꯈꯣꯏꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯉꯝꯕ ꯂꯛꯇꯒꯤ ꯑꯉꯝꯕꯅꯤ, ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯄꯨꯅꯤ꯫ ꯑꯩ ꯌꯥꯝ ꯋꯥꯏꯗ ꯏꯇꯥ." ꯇꯟꯖꯥ ꯑꯗꯨꯗ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯍꯦꯟꯕ ꯑꯗꯨ ꯃꯥꯒꯤ ꯃꯤ ꯈꯔꯒ ꯁꯒꯣꯜ ꯊꯧꯗꯨꯅ ꯌꯥꯏꯁꯅꯥ ꯍꯣꯏꯒꯤ ꯇꯨꯡꯗ ꯂꯥꯛꯂꯝꯃꯤ꯫ ꯌꯥꯏꯁꯅꯥꯒꯤ ꯃꯇꯥꯔꯣꯏ ꯑꯃꯅ ꯍꯥꯏꯐꯦꯠ ꯇꯨꯡꯗ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ, "ꯏꯇꯥ, ꯏꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥꯁꯤ ꯂꯥꯛꯂꯦ." ꯑꯁ! ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯍꯦꯟꯕꯒ ꯃꯥꯒꯤ ꯃꯤꯁꯤꯡ ꯑꯗꯨꯒ ꯌꯥꯏꯁꯅꯥ ꯍꯣꯏꯒꯤ ꯃꯥꯡꯗ ꯁꯒꯣꯜ ꯊꯧꯖꯤꯜꯂꯛꯂꯝꯃꯤ꯫ ꯌꯥꯏꯁꯅꯥ ꯍꯣꯏꯗꯨ ꯊꯩꯗꯣꯛꯇꯨꯅ ꯆꯠꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯍꯦꯟꯕꯅ, "ꯏꯆꯟ ꯍꯣꯏ, ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ." ꯌꯥꯏꯁꯅꯥꯒꯤ ꯃꯇꯥꯔꯣꯏ ꯑꯃꯅ, "ꯀꯔꯤ ꯇꯥꯛꯄꯤꯒꯗꯕꯅꯣ ꯃꯆꯥ ꯏꯕꯨꯡꯉꯣ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯜꯂꯨꯛꯂꯝꯃꯤ꯫ "ꯅꯈꯣꯏ ꯑꯍꯨꯝꯒꯤ ꯃꯌꯥꯏ ꯊꯪꯕꯤ ꯁꯛꯍꯦꯟꯕꯤ ꯑꯁꯤꯒꯤ ꯃꯤꯡ ꯑꯃꯨꯛꯇ ꯈꯪꯖꯒꯦꯕ." ꯌꯥꯏꯁꯅꯥ ꯃꯥꯒꯤ ꯃꯇꯥꯔꯣꯏ ꯑꯅꯤꯗꯨꯒ ꯌꯦꯡꯅꯔꯝꯃꯤ꯫ ꯌꯥꯏꯁꯅꯥꯗꯤ ꯆꯠꯅꯤꯡꯕꯅ ꯂꯣꯏꯔꯕꯅꯤ꯫ ꯌꯥꯏꯁꯅꯥꯒꯤ ꯃꯇꯥꯔꯣꯏ ꯑꯃꯅ ꯈꯨꯔꯨꯝꯂꯛꯂꯝꯃꯤ, "ꯃꯆꯥ ꯏꯕꯨꯡꯉꯣ, ꯃꯍꯥꯛꯀꯤ ꯃꯃꯤꯡꯗꯤ ꯌꯥꯏꯁꯅꯥ ꯀꯧꯏ꯫ ꯏꯇꯥꯒꯤ ꯃꯤꯡ ꯍꯪꯕꯤꯕꯒꯤ ꯃꯔꯝꯕꯨ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯃꯁꯤꯗ ꯍꯦꯟꯕꯒꯤ ꯈꯣꯡꯂꯣꯏ ꯃꯔꯨꯞ ꯑꯃꯅ, "ꯀꯔꯤꯒꯤ ꯑꯣꯏꯅꯤ ꯏꯆꯟ? ꯃꯆꯥ ꯏꯕꯨꯡꯉꯣꯅ ꯅꯨꯡꯁꯤꯖꯕꯒꯤ ꯈꯣꯏꯗꯥꯖꯕꯒꯤꯅꯤꯗꯅ." ꯍꯦꯟꯕꯒꯤ ꯃꯔꯨꯞ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯃꯆꯥ ꯏꯕꯨꯡꯉꯣꯅ ꯅꯨꯡꯁꯤꯕꯤꯕ ꯍꯥꯏꯕꯁꯦ ꯏꯆꯟꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯐꯔꯕꯅꯤ, ꯂꯩꯄꯥꯛ ꯅꯤꯡꯊꯧꯒꯤ ꯃꯄꯥꯔꯤꯅꯤꯗꯣ."
ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯦꯟꯕ ꯃꯈꯣꯏ ꯄꯨꯟꯅ ꯅꯥꯄꯜꯒ ꯂꯣꯏꯅꯅ ꯅꯣꯛꯂꯝꯃꯤ꯫ ꯍꯦꯟꯕ ꯃꯥꯒꯤ ꯁꯒꯣꯜꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯌꯥꯏꯁꯅꯥꯒꯤ ꯅꯥꯛꯇ ꯈꯤꯇꯪ ꯆꯪꯁꯤꯜꯂꯛꯂꯒ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯁꯦꯡꯕꯅꯤ ꯅꯤꯡꯊꯤꯖꯕꯤ, ꯑꯩꯍꯥꯛ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯔꯦ꯫ ꯀꯣꯅꯨꯡꯗ ꯆꯥꯅꯤꯡꯕꯗ ꯆꯥ, ꯁꯦꯠꯅꯤꯡꯕꯗ ꯁꯦꯠ, ꯅꯨꯡꯉꯥꯏꯅ ꯅꯅꯤꯡꯇꯝꯅ ꯂꯩꯕꯤꯌꯨ"꯫ ꯌꯥꯏꯁꯅꯥ ꯍꯩꯅꯗꯅ ꯈꯔ ꯍꯟꯇꯣꯛꯂꯒ, "ꯋꯥꯔꯧꯕꯤꯅꯨ ꯃꯆꯥ ꯏꯕꯨꯡꯉꯣ, ꯑꯩꯒꯤꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯊꯃꯣꯏꯁꯤ ꯄꯤꯖꯈ꯭ꯔꯦ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯇꯥꯔꯣꯏ ꯑꯅꯤꯗꯨ ꯊꯩꯗꯣꯛꯇꯨꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯠꯈꯤꯔꯝꯃꯤ꯫ ꯍꯦꯟꯕꯒꯤ ꯃꯔꯨꯞ ꯑꯃꯅ, "ꯀꯅꯥꯒꯨꯝꯕ ꯍꯥꯏꯔꯤꯕꯁꯤ ꯅꯍꯥꯟ ꯅꯣꯡꯃ ꯄꯥꯠꯀꯤ ꯃꯇꯥꯏꯗ ꯂꯦꯞꯇꯨꯅ ꯂꯩꯃꯤꯟꯅꯍꯧꯕ ꯅꯨꯄꯥ ꯑꯗꯣ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯂꯩꯖꯁꯅꯨ, ꯂꯩꯄꯥꯛꯀꯤ ꯃꯄꯨ ꯑꯩꯅ ꯄꯥꯝꯈꯤꯕ ꯄꯣꯠꯁꯛ ꯑꯃꯠꯇ ꯐꯪꯗꯅ ꯇꯣꯛꯈꯤꯕ꯭ꯔꯣ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯝꯃꯤ꯫ ꯊꯥꯡꯉꯝꯕ ꯆꯤꯡꯌꯥꯒꯤ ꯂꯝꯍꯥꯡ ꯂꯧꯕꯨꯛ ꯃꯇꯥꯏ ꯑꯃꯗ ꯊꯥꯡ ꯑꯃꯗꯤ ꯆꯨꯡꯒꯣꯏ ꯄꯥꯏꯗꯨꯅ ꯎꯐꯨꯜ ꯍꯧꯕ ꯃꯈꯩ ꯃꯈꯣꯡ ꯊꯥꯡꯗꯨꯅ ꯊꯥꯡꯒꯤ ꯃꯔꯣꯜ ꯑꯧꯔꯥꯏꯔꯝꯃꯤ꯫ ꯊꯥꯡꯉꯝꯕꯒꯤ ꯈꯨꯜꯒꯤ ꯃꯔꯨꯞ ꯑꯅꯤ, ꯑꯃꯨꯕ ꯑꯃꯗꯤ ꯑꯆꯧꯕ, ꯊꯥꯡꯉꯝꯕꯒꯤ ꯅꯥꯛꯇ ꯊꯥꯡꯉꯝꯕꯅ ꯊꯥꯡ ꯑꯧꯔꯥꯏꯔꯝꯕꯔꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯃꯨꯕ ꯑꯃꯗꯤ ꯑꯆꯧꯕ ꯃꯣꯏꯒꯤ ꯃꯔꯨꯞ ꯊꯥꯡꯉꯝꯕꯅ ꯊꯥꯡ ꯑꯧꯔꯥꯏꯕ ꯑꯗꯨ ꯉꯥꯏꯍꯥꯛ ꯂꯦꯞꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯊꯥꯡꯉꯝꯕꯁꯨ ꯃꯥꯒꯤ ꯃꯔꯨꯞ ꯑꯅꯤ ꯂꯥꯛꯂꯤꯕ ꯑꯗꯨ ꯎꯔꯗꯨꯅ ꯃꯥꯒꯤ ꯑꯧꯔꯥꯏꯕ ꯑꯗꯨꯁꯨ ꯂꯣꯏꯁꯤꯟꯗꯨꯅ ꯀꯧꯔꯛꯂꯝꯃꯤ, "ꯏꯇꯥꯎ"꯫ ꯑꯃꯨꯕ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯏꯇꯥꯎꯅ ꯊꯥꯡ ꯆꯨꯡꯒꯣꯏ ꯄꯥꯏꯗꯨꯅ ꯆꯤꯡꯌꯥ ꯑꯁꯤꯗ ꯎꯐꯨꯜ ꯍꯧꯕ ꯃꯈꯩ ꯈꯣꯡ ꯊꯥꯡꯗꯨꯅ ꯊꯥꯡꯒꯤ ꯊꯥꯡꯂꯣꯟ ꯑꯧꯔꯥꯏꯕꯁꯤꯗꯤ ꯎꯕꯗ ꯇꯨꯕꯨ ꯆꯨꯡꯏ꯫ ꯍꯥꯏꯔꯤꯕ ꯌꯥꯜꯂꯤꯕ ꯊꯥꯡꯍꯥꯏ ꯊꯥꯡꯌꯥꯟ ꯃꯌꯥꯝ ꯑꯗꯨꯗꯅꯦ ꯇꯦꯡꯒꯣꯜ ꯑꯃ ꯅꯊꯟꯇꯅ ꯉꯝꯒꯗꯕ ꯃꯥꯜꯂꯦ"꯫ ꯊꯥꯡꯉꯝꯕ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ, "ꯌꯥꯝ ꯋꯥꯡꯅꯁꯨ ꯊꯥꯒꯠꯄꯤꯒꯅꯨꯗ ꯏꯇꯥꯎ, ꯑꯩ ꯇꯥꯔꯛꯄ ꯉꯝꯃꯔꯣꯏ꯫ ꯑꯗꯣ ꯏꯇꯥꯎ ꯑꯅꯤꯅ ꯂꯥꯛꯄꯕꯨ ꯀꯔꯤ ꯂꯩꯕꯒꯦ? ꯀꯩꯅꯣꯝꯗꯤ ꯍꯥꯏꯅꯤꯡꯕ ꯃꯥꯜꯂꯦ"꯫ "ꯀꯩꯁꯨ ꯅꯠꯇꯦꯗ ꯏꯇꯥꯎ, ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯒ ꯍꯦꯛ ꯍꯦꯛ ꯑꯔꯥꯞꯄ ꯎꯃꯪꯗ ꯁꯥ ꯇꯥꯟꯕ ꯆꯠꯄ ꯑꯗꯨꯒꯤ ꯃꯇꯝ ꯌꯧꯔꯦ꯫ ꯍꯪꯆꯤꯠ ꯑꯌꯨꯛ ꯈꯣꯡꯁꯥꯜ ꯑꯁꯤ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯏꯇꯥꯎꯕꯨ ꯊꯤꯔꯛꯂꯤꯕꯅꯤ"꯫ "ꯐꯔꯦꯗ, ꯑꯩꯁꯨ ꯁꯥ ꯇꯥꯟꯕ ꯆꯠꯅꯤꯡꯂꯕꯅꯤ꯫ ꯑꯗꯣ ꯍꯟꯗꯛꯇꯤ ꯀꯗꯥꯏꯗ ꯇꯥꯟꯁꯤꯒꯦ"꯫ "ꯃꯐꯝꯁꯦ ꯏꯇꯥꯎ, ꯏꯇꯥꯎ ꯆꯥꯔꯣꯜꯍꯣꯏꯅ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯄꯥꯠ ꯋꯥꯡꯃꯗ ꯂꯩꯔꯤꯕ ꯏꯊꯠꯀꯤ ꯎꯃꯪ ꯑꯁꯤꯗ ꯆꯠꯁꯤꯔꯥ ꯍꯥꯏꯅ ꯍꯪꯂꯛꯏ꯫ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯏꯇꯥꯎꯗꯁꯨ ꯑꯃꯨꯛꯇ ꯍꯪꯈꯤꯒꯦꯅ ꯇꯧꯕꯅꯤ"꯫ "ꯑꯩꯈꯣꯏꯒꯤ ꯄꯥꯠꯀꯤ ꯋꯥꯡꯃꯗ ꯂꯩꯔꯤꯕ ꯏꯊꯠꯀꯤ ꯎꯃꯪ ꯑꯁꯤꯗ ꯇꯥꯜꯂꯁꯦ ꯏꯇꯥꯎ꯫ ꯑꯁꯤꯒꯤ ꯏꯊꯠꯀꯤ ꯎꯃꯪ ꯑꯁꯦ ꯑꯩꯈꯣꯏꯅ ꯑꯃꯨꯛꯇꯁꯨ ꯆꯠꯇ꯭ꯔꯤ꯫ ꯃꯁꯤꯗ ꯆꯠꯂꯁꯦ, ꯌꯥꯝꯅ ꯁꯣꯡꯕꯒꯨꯝꯁꯨ ꯇꯧꯏ, ꯈꯔꯁꯨ ꯌꯥꯟꯊꯠꯂꯝꯁꯦ꯫ ꯁꯥ ꯀꯔꯤ ꯀꯔꯤ ꯂꯩ ꯍꯥꯏꯕꯗꯨꯁꯨ ꯈꯪꯗꯣꯛꯂꯁꯦ"꯫ "ꯐꯔꯦ ꯏꯇꯥꯎ, ꯑꯗꯨꯗꯤ ꯏꯇꯥꯎꯅꯁꯨ ꯌꯥꯔꯕꯅꯤꯅ ꯃꯁꯤꯗ ꯆꯠꯂꯁꯦ"꯫ ꯑꯃꯨꯕꯅ, "ꯏꯇꯥꯎ, ꯑꯧꯔꯥꯏꯕ ꯂꯣꯏꯔꯕꯗꯤ ꯌꯨꯝꯗ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯔꯨꯔꯁꯦ"꯫ "ꯐꯔꯦ ꯏꯇꯥꯎ, ꯑꯩꯁꯨ ꯂꯣꯏꯔꯦ, ꯆꯠꯂꯁꯦ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯡꯉꯝꯕ ꯃꯥꯒꯤ ꯊꯥꯡꯒ ꯆꯨꯡꯒꯣꯏꯒꯗꯨ パꯏꯗꯨꯅ ꯃꯥꯒꯤ ꯃꯔꯨꯞ ꯑꯅꯤꯒ ꯃꯌꯨꯝ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯌꯥꯏꯁꯅꯥ ꯊꯥꯡꯉꯝꯕꯒ ꯅꯨꯃꯤꯠ ꯈꯔꯅꯤ ꯎꯅꯔꯛꯇꯕ, ꯃꯋꯥ ꯃꯄꯥꯎ ꯇꯥꯔꯛꯇꯕ ꯑꯗꯨꯗ ꯂꯩꯐꯝ ꯈꯪꯂꯝꯗꯦ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗꯒꯤ ꯑꯉꯝꯕ ꯈꯔ ꯌꯥꯏꯁꯅꯥꯒꯤ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯂꯩꯄꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯍꯦꯟꯕꯒꯤ ꯇꯥꯂꯣꯏ ꯑꯣꯏꯅ ꯌꯥꯏꯁꯅꯥꯕꯨ ꯄꯤꯔꯣ ꯍꯥꯏꯗꯨꯅ ꯌꯥꯏꯁꯅꯥꯒꯤ ꯄꯟꯊꯧ ꯑꯃꯗꯤ ꯄꯂꯦꯝꯗ ꯍꯥꯏꯖꯕ ꯂꯥꯛꯂꯝꯃꯤ꯫ ꯂꯩꯄꯥꯛꯀꯤ ꯅꯤꯡꯊꯧꯅ ꯃꯃꯧ ꯑꯣꯏꯖꯒꯦ ꯍꯥꯏꯔꯛꯂꯕꯗ ꯍꯔꯥꯎꯔꯣꯏꯗꯕ, ꯌꯥꯔꯣꯏꯗꯕ ꯀꯔꯝꯕ ꯄꯟꯊꯧ ꯄꯂꯦꯝ ꯂꯩꯔꯝꯒꯅꯤ? ꯌꯥꯏꯁꯅꯥꯒꯤ ꯄꯟꯊꯧ ꯑꯃꯗꯤ ꯄꯂꯦꯝꯅꯁꯨ ꯃꯆꯥꯅꯨꯄꯤꯕꯨ ꯊꯥꯖꯕꯗ ꯌꯥꯈꯤꯔꯝꯃꯤ꯫ ꯃꯁꯤꯅ ꯍꯦꯟꯅ ꯌꯥꯏꯁꯅꯥ ꯃꯌꯨꯝꯗ ꯂꯩꯐꯝ ꯈꯪꯂꯝꯗꯦ, ꯌꯥꯝꯅ ꯂꯥꯡꯇꯛꯅꯔꯝꯃꯤ꯫ ꯌꯥꯏꯁꯅꯥꯅ ꯊꯥꯡꯂꯝꯕ ꯍꯣꯏꯒꯤ ꯈꯨꯜꯒꯤ ꯃꯇꯥꯔꯣꯏ ꯑꯃꯗ ꯄꯥꯎ ꯆꯦꯜꯂꯛꯇꯨꯅ ꯊꯥꯡꯉꯝꯕ ꯑꯃꯗꯤ ꯌꯥꯏꯁꯅꯥ ꯃꯈꯣꯏ ꯑꯅꯤꯒꯤ ꯎꯅꯐꯝ ꯄꯥꯠ ꯃꯇꯥꯏꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯎꯅꯔꯝꯃꯤ꯫ "ꯑꯩꯕꯨ ꯍꯧꯖꯤꯛꯃꯛ ꯄꯨꯗꯨꯅ ꯆꯠꯂꯣ꯫ ꯃꯁꯤꯗꯒꯤ ꯊꯦꯡꯊꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯪꯂꯥꯟ ꯇꯥꯏꯕꯪꯗ ꯃꯪꯐꯥꯎꯅꯕ ꯉꯝꯂꯔꯣꯏ꯫ ꯃꯈꯣꯏꯗꯤ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯃꯄꯨꯅꯤ, ꯇꯧꯒꯦꯇ ꯉꯝꯕꯅꯤ꯫ ꯂꯥꯛꯑꯣ, ꯑꯩꯒꯤ ꯈꯨꯖꯦꯡꯁꯦ ꯄꯥꯏꯔꯣ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯥꯏꯁꯅꯥ ꯊꯥꯡꯉꯝꯕꯗ ꯇꯛꯇꯨꯅ ꯀꯞꯂꯝꯃꯤ꯫ "ꯃꯗꯣ ꯉꯁꯤꯗꯤ ꯌꯥꯔꯣꯏ, ꯅꯍꯥꯛ ꯅꯨꯃꯤꯠ 5ꯅꯤ ꯈꯛꯇ ꯈꯪꯂꯝꯃꯨ꯫ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯆꯠꯅꯕꯤ ꯑꯣꯏꯅ ꯁꯥ ꯇꯥꯟꯕ ꯆꯠꯄꯗꯣ ꯍꯌꯦꯡ ꯑꯌꯨꯛ ꯆꯠꯂꯒꯅꯤ꯫ ꯅꯨꯃꯤꯠ 5ꯅꯤ ꯈꯛꯇꯅꯤ, ꯍꯦꯛ ꯍꯜꯂꯛꯄꯒ ꯑꯩ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯀꯦ"꯫ "ꯅꯨꯃꯤꯠ 5ꯅꯤ ꯍꯥꯏꯕ? ꯅꯨꯃꯤꯠ 5ꯅꯤ ꯑꯁꯤꯗ ꯀꯔꯤ ꯊꯣꯛꯀꯅꯤ ꯇꯝꯕ ꯉꯝꯕ꯭ꯔꯥ? ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯄꯟꯊꯅꯤꯡꯗ꯭ꯔꯕ ꯑꯁꯤꯗ ꯅꯨꯃꯤꯠ 5ꯅꯤ ꯉꯥꯏꯕꯗꯤ ꯑꯩ ꯉꯝꯂꯣꯏ꯫ ꯍꯟꯗꯛꯀꯤꯗꯤ ꯅꯍꯥꯛ ꯌꯥꯎꯗꯕ ꯁꯨꯡꯌꯥꯃꯛ ꯌꯥꯗ꯭ꯔꯕ꯭ꯔꯥ? ꯅꯨꯃꯤꯠ 5ꯅꯤ ꯑꯁꯤꯗ ꯑꯩꯉꯣꯟꯗ ꯀꯔꯤ ꯊꯣꯛꯀꯅꯤ ꯍꯥꯏꯕ ꯑꯩ ꯍꯥꯏꯕ ꯉꯝꯗꯦ꯫ ꯃꯈꯣꯏꯗꯤ ꯑꯉꯝꯕꯅꯤ, ꯑꯉꯝꯕꯁꯤꯡꯗꯒꯤ ꯑꯉꯝꯕꯅꯤ꯫ ꯅꯪꯅ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯍꯥꯏꯕꯗꯥꯏ? ꯂꯥꯛꯑꯣ, ꯑꯩꯕꯨ ꯍꯧꯖꯤꯛꯃꯛ ꯄꯨꯗꯨꯅ ꯆꯠꯂꯣ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯥꯏꯁꯅꯥ ꯊꯥꯡꯉꯝꯕꯒꯤ ꯃꯥꯡ ꯊꯥꯗꯨꯅ ꯆꯠꯀꯦ ꯇꯧꯔꯝꯃꯤ꯫ ꯊꯥꯡꯉꯝꯕꯅ ꯈꯥꯝꯂꯒ, "ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ,
Nangga kainaba ai ngamloi. Adubu marupsinga hainakraba wa amabu thugaibusu yade. Numit mangani asida nang kaisu tawroi. Makoina ngami haiduna pangtau toba yaba nate. Numit mangani khakse nang aibu ngairamo. Hayengdagi numit mangani subaga anganba ayukta pat asigi hidangphamda aibu ngairamo. Numit aduda aikoi anigi panthong soiduna oise. Asi haiduna thangambana yaisnabu themki yaisnanadi chatkidanaba yamna haizaduna kapkirami. Asamna nonganduna thangamba sa tanbada sizinagadaba kusu khulaising puduna magi marupsinga hi anida makoina tongduna paki wangmada lairiba ithatki umang aduda chatkirami. Ithaki umang adu yaurami thangamba hoi hidagi kumduna hi ani adu paki mapalda thaurina punduna thanamlaga umangda changkirami. Makoina phanayamna sangna chatlami. Songlaba umang adu thangamba hoina phanayamna yanthatuna chatlami. Makoina saji khara lamo khara halami numidang yausilagduna mafam chaba ama yengduna numidang laklami. Mai thankatuna makoina purakpa chanabasing adu puthoknaba amadi makoina halakpa saji ama harau harau chaminaduna potharami. Nongale thangamba hoi marupsing okhong amada tumnari haugatnadri. Thangambana karigumba ama makoina tumliba adwaida kocha chatpa ama taraklami aduda thangambana mamit tapna pangduna yengbada chawraba kai amana makoina tumliba adu yengduna koina chatliba adu uraklami. Thangambana tapna magi marupsing adu haudoklami. Mathang haugatnaraktuna kai aduga lamba taunanaba lambuta amamam paikhalakduna chawraba kai aduda onsinaduna sem saduna makoi pumba leplami. Chawraba kai aduga makoiga lamba panarami. Thangambaga amubagana nakanagi makoigi lambuta singna kai adubu thinduna hatlami. Thangamba sorsangna hondoklaga ojana khanglabadi kai amada akhoi taruk change haiduna soiduna nganglani. Asi haiduna makoi noklami tanja aduda thangambana machi longba ataiga manadaba phajaraba saji ama chongduna chatlibadu uraklami. Itaw yengodo asida machi longba phajaba saji ama chongduna chatlibase. Magi marupsing adusu yenglakpada urami machi longba hek yengbada pukning huna phajaraba saji ama chongduna chatliba ado. Asi ai pharukige. Asi haiduna thangamba lang ama paikhatuna chatkirami. Thangambana koitan tanaduna saji adubu magi lang adudu hunduna saji adubu pharami. Masigi saji asidi phajakreda. Atai saji singdagi tope amum sumale. Masidi aigi yaisnada khudoloina pirage. Asi haiduna numit mangani suraduna thangamba hoi halaklami. Thangambana machi longba saji adubu magi nungsibi yaisnada khudol oina pigi khanduna pharaga puraklami. Thangamba hoina patki mapal yaurubada yaisna thangambabu ngairamde. Magi marupsingdi mayumda hankirami. Saji adubu mangaksamda thauri thuduna pairaga thangambana lambi lakpa yaisnagi mataroi amada yaisnana mabu ngairamdriba karigino mabu sauduna lehobra haiduna hangbada mataroi aduna yamna nungaitana. Yaisna thangambana chakhiba numit humni subada ningthaugi machanupa henbana phaduna luhongkre haireklami. Wa adu tabada thangamba thamoi machetaya thokna kaikhirami. Yaisnana satanba chakhidanaba mangonda haijakibasing adu ningsinglaktuna mapi taraklami. Yaisnagi mataroi adu thangambagi mawong aduda yamna nungairamde. Thangambada amuk yeng saji aduda amuk yeng tauduna chatkirami. Thangamba saji adu puduna patmapalda kumtharaktuna kaplami. Thangamba kaptuna haijaraklami. Aise pangida mana chakhidanaba kayarak haijabada aina laukhidabaniko. Kaidawruni haiduna saji adusu mana pharakhiba mafam saji adugi laifamda thadokhrage haiduna hi honduna ithakki umang aduda chatuna saji adubu mana pharakhiba chingyagi asangba hanau marak aduda thadokpirami. Saji adu asangba hanau napi marak aduda chongduna chatkirami. Thangamba napi mathak aduda khuru kunduna mamai nontaduna hik launa kaplami. Mana haibadu yaramlabadi masi thoklamloidabaniko. Aise kayada wakhal yaudribano ai yam lale yaisna. Asi haiduna mamai nontaduna napi mathak aduda mapi taduna kaplingai aduda magi mamangda karigumba ama leplakpagi mami taraklami. Thangambana yengkhalakpada mana thadokhiba saji adu oiramki. Thangamba saji adugi makhong paiduna ai lale yaisna haiduna kaplami.
ꯁꯖꯤ ꯑꯗꯨꯅ "ꯀꯞꯀꯅꯨ ꯊꯥꯡꯉꯝꯕ" ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯁꯖꯤ ꯑꯗꯨꯅ ꯋꯥ ꯉꯥꯡꯂꯛꯄ ꯑꯗꯨꯗ ꯊꯥꯡꯉꯝꯕ ꯁꯖꯤ ꯑꯗꯨꯗ ꯏꯪꯉꯛ ꯉꯛꯅ ꯌꯦꯡꯂꯛꯂꯝꯃꯤ꯫ "ꯀꯅꯥꯅꯣ? ꯍꯧꯖꯤꯛ ꯋꯥ ꯉꯥꯡꯂꯛꯂꯤꯕ ꯑꯗꯨꯕꯨ ꯀꯅꯥꯅꯣ?" "ꯅꯪꯒꯤ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯑꯩꯍꯥꯛꯅꯤ"꯫ ꯊꯥꯡꯉꯝꯕ ꯉꯛꯄꯅ ꯈꯝ ꯊꯦꯡꯈꯤꯔꯝꯃꯤ꯫ "ꯑꯩꯒꯤ ꯃꯤꯡ ꯆꯤꯔꯣꯡꯕꯤ ꯀꯧꯏ꯫ ꯑꯩꯍꯥꯛ ꯄꯥꯠ ꯑꯃꯗꯤ ꯏꯊꯛ ꯑꯁꯤꯕꯨ ꯀꯣꯜꯂꯤꯕ ꯂꯥꯏꯔꯦꯝꯕꯤꯒꯤ ꯁꯥꯏꯑꯣꯟꯅꯤ꯫ ꯅꯪꯒꯤ ꯊꯃꯣꯏ ꯁꯦꯡꯕ, ꯅꯪꯅ ꯌꯥꯏꯁꯅꯥꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤꯖꯕ ꯑꯩ ꯂꯣꯏꯅ ꯈꯪꯏ꯫ ꯃꯗꯨꯃꯛꯅ ꯅꯪꯅ ꯑꯩꯕꯨ ꯐꯥꯅꯕ ꯇꯥꯟꯅꯕꯗ ꯑꯩꯅ ꯐꯥꯍꯟꯕꯅꯤ꯫ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯇꯥꯎ"꯫ ꯊꯥꯡꯉꯝꯕ ꯁꯖꯤ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯡ ꯑꯗꯨ ꯇꯥꯔꯝꯃꯤ꯫ "ꯑꯩ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦ꯫ ꯍꯣꯔꯦꯟ ꯑꯍꯤꯡ ꯑꯩꯅ ꯀꯣꯅꯨꯡꯗ ꯆꯠꯇꯨꯅ ꯀꯣꯅꯨꯡꯒꯤ ꯃꯤꯑꯣꯏ ꯄꯨꯝꯕ ꯁꯨꯝꯗꯨꯅ ꯑꯁꯤꯕꯒꯨꯝ ꯇꯨꯝꯍꯟꯒꯅꯤ꯫ ꯑꯗꯨꯒ ꯅꯪꯒꯤ ꯊꯋꯥꯏ ꯑꯣꯏꯕꯤ ꯌꯥꯏꯁꯅꯥꯕꯨ ꯀꯧꯊꯣꯛꯇꯨꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯃꯐꯝ ꯑꯁꯤꯗ ꯄꯨꯗꯨꯅ ꯂꯥꯛꯀꯅꯤ꯫ ꯑꯗꯨꯕꯨ ꯀꯔꯝꯅ ꯑꯣꯏꯊꯣꯛꯀꯗꯧꯔꯤꯕꯅꯣ? ꯑꯩꯅ ꯄꯥꯡꯊꯣꯛꯀꯦ ꯈꯟꯈꯤꯕꯗ ꯑꯣꯏꯊꯣꯛꯇꯕ ꯍꯥꯏꯕ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯃꯥꯕꯨ ꯑꯩꯅ ꯅꯪꯒꯤ ꯅꯈꯨꯠꯇ ꯁꯤꯟꯅꯔꯕꯗ ꯅꯈꯣꯏ ꯑꯅꯤ ꯀꯅꯥ ꯈꯪꯗꯕ ꯃꯐꯝ ꯑꯃꯗ ꯆꯠꯈꯤꯒꯗꯕꯅꯤ꯫ ꯃꯐꯝ ꯑꯗꯨꯁꯨ ꯑꯩꯅ ꯇꯥꯛꯀꯅꯤ꯫ ꯑꯩꯒꯤ ꯄꯂꯦꯝꯅ ꯀꯝꯗꯧꯍꯧꯕ? ꯑꯩꯒꯤ ꯋꯥꯖꯔꯛꯂꯕ ꯄꯂꯦꯝꯕꯨ ꯑꯩꯅ ꯃꯊꯟꯇ ꯊꯅꯝꯂꯕꯗꯤ ꯑꯩ..." ꯋꯥ ꯃꯔꯛ ꯊꯠꯇꯨꯅ ꯁꯖꯤ ꯑꯗꯨꯅ "ꯅꯪꯒꯤ ꯄꯂꯦꯝꯁꯨ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗ ꯅꯈꯣꯏꯒꯤ ꯅꯅꯥꯛꯇ ꯑꯩꯅ ꯄꯨꯔꯛꯀꯅꯤ꯫ ꯃꯗꯨꯒꯤ ꯅꯪꯅ ꯊꯣꯏꯅ ꯋꯥꯔꯨꯒꯅꯨ, ꯑꯩꯅ ꯍꯥꯏꯕꯗ ꯌꯥꯎ"꯫ ꯑꯁꯨꯝꯅ ꯊꯥꯡꯉꯝꯕ ꯁꯖꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯌꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯑꯍꯤꯡ ꯉꯥꯏꯈꯤꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯊꯥꯡꯉꯝꯕ ꯍꯜꯂꯛꯇ꯭ꯔꯕ ꯑꯗꯨꯗ ꯃꯥꯒꯤ ꯄꯂꯦꯝ ꯊꯝꯕꯥꯜ ꯑꯃꯗꯤ ꯃꯥꯒꯤ ꯃꯔꯨꯞꯁꯤꯡꯅ ꯃꯥꯕꯨ ꯊꯤꯅꯔꯝꯃꯤ꯫ ꯄꯥꯠꯂꯣꯝꯗ ꯆꯠꯄꯒꯤꯗꯤ ꯃꯌꯥꯝꯗꯨ ꯊꯣꯏꯅ ꯋꯥꯈꯜ ꯇꯧꯅꯔꯝꯗꯦ꯫ ꯑꯍꯤꯡ ꯌꯧꯔꯛꯂꯝꯃꯤ꯫ ꯀꯣꯅꯨꯡꯗꯅꯤ꯫ ꯀꯣꯅꯨꯡꯒꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯏꯁꯤꯁꯤꯅ ꯇꯨꯝꯗꯨꯅ ꯂꯩꯅꯔꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯁꯨ ꯏꯁꯤꯁꯤꯅ ꯑꯁꯤꯕꯒꯨꯝꯅ ꯇꯨꯝꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯌꯥꯏꯁꯅꯥꯒꯤ ꯃꯃꯥꯡꯗ ꯃꯆꯤ ꯂꯣꯡꯕ ꯐꯖꯔꯕ ꯁꯖꯤ ꯑꯃꯅ ꯀꯧꯊꯣꯛꯇꯨꯅ ꯃꯥꯒꯤ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯇꯨꯅ ꯀꯣꯅꯨꯡꯒꯤ ꯁꯅꯊꯣꯡꯗ ꯊꯣꯔꯛꯂꯛꯂꯝꯃꯤ꯫ ꯌꯥꯏꯁꯅꯥꯅ ꯊꯣꯔꯛꯂꯤꯕ ꯑꯗꯨ ꯃꯥꯁꯨ ꯋꯥꯈꯜ ꯇꯥꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯀꯅꯥꯅꯁꯨ ꯈꯪꯂꯝꯗꯦ꯫ ꯊꯣꯡ ꯉꯥꯛꯄꯁꯤꯡ ꯑꯗꯨꯁꯨ ꯑꯁꯤꯕꯒꯨꯝꯅ ꯇꯨꯝꯂꯤ꯫ ꯌꯥꯏꯁꯅꯥ ꯑꯗꯨ ꯁꯖꯤ ꯑꯃꯒꯤ ꯃꯇꯨꯡ ꯏꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯁꯥꯡꯂꯕ ꯈꯣꯡ ꯂꯝꯕꯤ ꯑꯃꯗ ꯂꯥꯛꯂꯝꯃꯤ꯫ ꯌꯥꯏꯁꯅꯥꯅ ꯋꯥꯈꯜ ꯇꯥꯔꯛꯄꯗ ꯃꯍꯥꯛ ꯆꯤꯡꯌꯥꯒꯤ ꯅꯥꯄꯤꯗ ꯁꯣꯡꯂꯕ ꯃꯐꯝ ꯑꯃꯗ ꯂꯩꯔꯝꯃꯤ꯫ ꯌꯥꯏꯁꯅꯥ ꯑꯀꯣꯏꯕꯗꯨ ꯀꯣꯏꯌꯦꯡ ꯌꯦꯡꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯊꯥꯡꯉꯝꯕꯅ "ꯌꯥꯏꯁꯅꯥ"꯫ ꯌꯥꯏꯁꯅꯥ ꯊꯥꯡꯉꯝꯕ ꯎꯕꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ, ꯍꯔꯥꯎꯕꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯃꯄꯤ ꯇꯥꯗꯨꯅ ꯊꯥꯡꯉꯝꯕꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯗꯨꯅ "ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯑꯩ ꯋꯥꯈꯜ ꯇꯥꯗ꯭ꯔꯦ꯫ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯀꯝꯗꯧꯅ? ꯁꯖꯤ ꯑꯃꯅ ꯃꯥꯡꯗ ꯆꯠꯄꯅꯦ꯫ ꯋꯥꯔꯤ ꯌꯥꯝ ꯁꯥꯡꯉꯤ, ꯑꯩ ꯃꯐꯝ ꯑꯃꯗ ꯂꯤꯔꯒꯦ ꯂꯥꯛꯑꯣ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯒꯣꯜ ꯑꯃꯗ ꯊꯥꯡꯉꯝꯕ ꯀꯥꯈꯠꯈꯤ꯫ "ꯀꯗꯥꯏꯗꯅꯣ?" "ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯑꯣꯏꯕ ꯃꯥꯂꯦꯝ ꯑꯃꯗꯅꯦ, ꯂꯥꯛꯑꯣ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯇꯤꯡꯊꯣꯔꯛꯂꯝꯃꯤ꯫ ꯌꯥꯏꯁꯅꯥꯁꯨ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯃꯥꯒꯤ ꯊꯋꯥꯏ ꯑꯣꯏꯔꯤꯕ ꯊꯥꯡꯉꯝꯕꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯁꯒꯣꯜꯗ ꯀꯥꯈꯠꯇꯨꯅ ꯊꯥꯡꯉꯝꯕꯒꯤ ꯇꯨꯡꯗ ꯐꯝꯈꯤꯔꯝꯃꯤ꯫ ꯊꯥꯡꯉꯝꯕꯅ ꯁꯒꯣꯜ ꯑꯗꯨ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯁꯖꯤ ꯆꯤꯔꯣꯡꯕꯤ ꯑꯗꯨ ꯆꯤꯡꯗꯣꯟ ꯑꯃꯗ ꯂꯦꯞꯇꯨꯅ ꯑꯍꯤꯡꯒꯤ ꯁꯦꯡꯂꯕ ꯑꯇꯤꯌꯥꯗ ꯊꯣꯛꯂꯤꯕ ꯊꯋꯥꯟꯃꯤꯆꯥꯛꯂꯛꯇꯒꯤ ꯌꯦꯡꯊꯔꯛꯂꯝꯃꯤ꯫ ꯊꯥꯡꯉꯝꯕ ꯃꯥꯒꯤ ꯊꯋꯥꯏ ꯑꯣꯏꯕꯤ ꯌꯥꯏꯁꯅꯥꯒ ꯂꯣꯏꯅꯅ ꯁꯖꯤ ꯆꯤꯔꯣꯡꯕꯤ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯇꯝꯅ ꯁꯒꯣꯜ ꯑꯗꯨ ꯌꯥꯡꯅ ꯊꯧꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫